Manipur lengaki matam chana miteng changsinbibadagi ngasidi chahi humputra manga hena Kihom tharaklaba Bunglawn khulgi pineapple farmer sing harau minok naghore. Bunglawn khulgi mai pakba ase atopa Kihom thaba yaba chingi khul singdasu sandokpa pamhore. Hiramasida bhakta torambam amadi P bobogi akhanaba report ama. Ccpur district ki Henglep kendra ki manung channa leiriba Bunglawn village ngasidi sahi humdramanga chupna miyamna yamna henna pamnariba Kihom ki variety thaduna miyamda phanganba ngamlagli matam kaya khul asida thajariba Kihom sing asi yonfam leitaba amadi lenga ki oiba mating phangdabana awaba kudung chadaba kayama mayong laki adubu hojik leiriba lenga asigi meng makhada khul asida leiriba Kihom thaba lawmi singna maikhoina puthok leba Polam sing matam sana amadi apamba mamanda yonduna senthok leiba lawmi ama oiba ngamle Bunglawn khunda leiba pineapple farmer thengsa gangte sahi nifu mathoi mapur oibagi maming chungboi gangtena mahaki lofum ekar taruk romda kiu variety Kihom thaduna masa maromdom lepchaba ngamba lawmi ama oiba ngambada natana masa singda afaba punsi role ama piba ngamlagli Ekhoi na piklingi gi matamda ima ipa khoi na toramba thabak singdudi yamna wan honarambani Kihom se mi ama ani khaktane hik pasidi khaji khaktani lambi su nungairam de ba gari su changam de bane ba khongna challaga moirang bazar gumba da yon ba adu yon ho de ba amun ba apat pa mayam leirame ba hujikti moma singsina moina problem solve tobire haibidi asang ba oina su lobire amun ba oina su lobire FPC su lingkhathan banina FPC gi through da su bulk da lobire ekhoi na su supply tore vehicle su pibire pineapple farming to sidna imung sibudi hoi phajana yengsin bangambani government thabak phangdaba mina su hana leiramba imai pa sing duna macha sing phajana semaga officer phau ohin ba sumayam yaurabani Thengsa gangten hai mamangda yungi ahal singna lofam sing asida Kihom thaba matamda lambi gi oiba khudong chadaba amadi kaithel leitabana Kihom kayama lemna piba yaba mamalda thadokpa natraga kayamana labukta patuna manglami adubu horticulture and soil conservation department gi makhada momana matam sana yengsin bibadagi mahak yauna khul asida leiriba lawmi sing ngasidi masa maromdom lepchaba ngamle khul asida puthokliba organic oiba Kihom Dubai yauna tongan ba mafam singda export toba ngamle mahaki oina season amada labor charges yauraga lupa lakh ama makhai thadabada lupa lakh mari khongat pangami khara waba thabak oiragasu Kihom farm toba asina senthok leiba senfam amadi oiri singi mafam singda aina yadaba mongda popi thaduna michen oigadaba saru Kihom tharaga hena senthok leiba amadi miyamna ikai khumnaba punsiro lama lenba yai haina thengsa gangtena thamlagi mathona phataba mi nadi pak ngamdabani yam nungai na phamge nungai na lege dugo paisa du su phangge egi pineapple farm du su phajar sunu haibagi wakhandi sida applicable oide pineapple farming toba haibase farmer ama oina chawthok janangai ni maramdi masi pineapple si phong na bazar du su yonba yaba pot ne ba ko kani gumba popi gumba na teba police na su koitan tanade lockdown manung da pineapple yonbagi chatpa kanda mi atopa singsildi chapa yade na police na koitan tanaram bane ba akoi Kihom yonba singdi kanana su khambide aduki matik pineapple farmer oiba ekhoise yamna chawthok chabani Thengsa gangtena makha taraduna Bunglawn khulgi Kihom thariba mafam sing asi matam yamna sangna Kihom tharakpa sina maram oiraga lafong kya lehau mangsilakpagi awab khudong sadaba ma lawmi singna thengnaba hore lawfam sing asi rejuvenate tongnabagi matangda lambi ma mari leinaba authority na takpiragadi yamna hena nungaiba ma lawmi singi oigani masigi mathakta Bunglawn khul asida cold storage ama thambiragadi khul asida puthokliba Kihom sing asi off season da yonduna henba senpham ama phangba ngangani khul asida processing unit ama momana thambigini haiba wafam ama leiri masimak yamna pungning thogatningai ni thengcha gangtina makha taraduna Bunglawn khulga thangnariba Kihom thaba yaba chingi khul haibadi es nambil mosang kohom
Khoiren Tak, S Lamphai amadi Ningthi Chingna Chingba Khulsing asida momana miing changbiduna Kihom cultivation asi encourage tawbiu karigumba khulsing asida Kihom thaba hauragadi maikai asomdagi masing yamna Q variety gi Kihom putoktuna mapanda state asigi Kihom export tawbagi chang hingatkani loinena maikai asomgi lawmi singi senmilon yamna hena phagat pangnamgani haina thengcha gangten thamlagdi 75 years hanjin na farm tawrakpase masida leibak sisu hinna kari phanangai aduga financial assistance gumba sisu moina mating pangbi bangamgadi masi pame aduga ekhoi area manung da leiba khun khara leiri mohoi mayam sidasu sigumba pineapple farming se toba yana na bagi damakta facility gumba pibiragadi ekhoi gi Kihom gi charsi Bunglawn khosabung dagi leiba Kihom charsing sisu moina moma singna lobiraga pineapple farming tawdeba mi singda supply tawragadi loina compact ekhoi gi area sida Ccpur da ayamba se pineapple farming tawba oragadi hinna export tawba da su nungai rani madugi lambi do simbiragadi hinna harawgadi haibase ani hotpu honarabadi nongma natraga nongmadi sungsoi soidana mai pakani haiba asi pineapple farmers thengsa gangti gi punsirol sina mayeksingna tagri singi mafam singda popi thaduna arunba punsirol ma leibagi mahutta singi mafam singda Kihom thaduna thengcha gangte gumna hena phaba mari mahau thopa punsirol ma leiba yai haibasini camera person pibo bogolo ina pawdom jariba bakta tarambam Bunglawn